UNCꯅ ꯆꯠꯊꯔꯤꯕ economic blockade asi hangdoktuna Kangpokpida chana thangnaba polamsing phanghanbiyu haina kotuna governor da taksinkhre. UNCna NH2 Imphal Dimapur lambida chathariba matam kaktaba economic blockade asida governor na mideng changnaba amasung Kangpokpi districta hidak langthak yauna nongmagi tangai fadaba polamsing phanghanaba kotugi maikedagi Manipuri governor Ajay Kumar Bahalada memorandum khusinakre. Kotugi memorandum adu governor Ajay Kumar Bahalana Senapatida Khongjang Imphal tamna halakpagi lambida Kangpokpida khusinakibane. Kotugi maikedagi governor da pisinkiba memorandum aduda hailibasingde UNC na National Highway 2 da chathariba unconstitutional oiba economic blockade asina maram oiraga Kangpokpi district da hidak langthak yauna nongmagi tangai fadaba polamsing phangdabagi awaba kaya mayoknare. Economic blockade asina Imphaldagi Namdilong Kangla Tombi fauraga amasong Dimapurdagi Taphongnaga fauraga Kangpokpi district tamna purakadaba chana thangnaba polamteng pumnamak thingjinkhiba asina district asida posai phangdabagi awaba mayongnare. Hiramasigi matangda Kangpokpi district administration amasong security agencies singa kayarak hana wari sanarabaso positive oiba khongthang amada laukhalaktre. Maram aduna governor gi maikedagi hiramasida mideng changduna National Highway 2 Imphal Dimapur lambigi paringsing haibade kharomdana namdailong Kanglatombi nongsuplomdana IT road ki sawang kining awanglomdana Senapati mayagi taphongnaga amasong nongpoktana Yaingangpokpi area da leiba blockade point sing asi lauthokpiyo haidi. CM na anirak suba oina ngasi Senapatida Khongjang miyamna amuba phiral sing paiduna okre UNC ga wari sanakre. Chief Minister Yumnam Khemchana ngasi anirak suba oina Senapatida Khongjang adumakpu Senapati gi miyamna Chief Minister gi khongjat adu protest tawba oina amuba phiral sing paiduna okre. Khongjat aduga mari lainana Chief Minister na UNC gi mihusinga unaduna wari sanakre. Chief Minister gi ngasigi Senapati khongjat aduda Deputy Chief Minister Losi Dikho Karong Kendra gi MLA Kumosa MLA Tongbram Robindro MLA Sheikh Narul Hasanasu Sarugyaki. Chief Minister na Senapati da thunglabada yamlaba miyamna amuba phiral sing paiduna yaningdaba utke. Protesters singi maikedagi haukiba me 16 da Kuki militant singna lailon bai fai Kuki khuldagi paduna pukiba konsa khulgi naga taruk matu kaktuna hatkiba thawdo adugi matangda government ki maikedagi mapung phaba investigation chathaduna logi matung ina maralaiba miyoi sing adu cheirak pigadabani loinana victim sing adugi justice phangangadabani haina dabi tawki. Amaromda Chief Minister gi Senapati khongjat aduga mari lainana Senapati DC office da UNC gi lusingba singa unaduna wari sanake. Wari sanabaduda Chief Minister gi maikedagi nagami sam taruk hatkibaga mari lainana UNC na nagatariba area singda haujik chathariba economic blockade gi khongjang adu handoktuna lamdamasida shanti amasung tangdu leitaba phibam purangnaba hotna minasi haina appeal tawki. Wari sanakiba aduga mari lainana UNC gi President ND Lorhona haikibada ngasi nakal anigi marakta wari sanakib adu yamna wahanthok leiba amasung mahayyanba ama oike. Wari sanaba aduda UNC gi maikedagi nagami sam taruk adu hatkibada chenaba miyoi sing faduna victim singda justice phangangadabane. Mihat asida chenariba lailon bai fai Kuki kulgi village chip phagadabani amasung Kuki militant sing amasung India government ka taunariba su abrogate tawgadabani haiba yawba tongan ba demand mari thabakta onthoknaba taksinki hairi. Lamjing Maira Sapam Robin Hood ki Ningsing Thouram.Pangthokkhre ILP sanarabasu lainga ki mercenary singna pukchel chengna thabak tawdabadagi mapung phana chanahanba ngamdre haina luang cha singkhaina phongdorakre. Manipur da inner line permit system ILP chanahalu haiba kholauda kumja ing 2015 da haukiba miyamgi ihauda Thawaina pontha pikraba Sapam Robin Hood ki 13rak suba laikidabagi Ningsing Kumon Thouram ngasi pangthokkhre. Ningsing numit asi ngasi Imphal East ki awasingda leiba miyamgi lamjing Maira haina mingthol piduna ikai khumnaba utkraba Sapam Robin Hood ki Ningsing khubamda pangthokpani. Thouram asigi manung channa athoba Robin Hood ki khubamda
thang tagi selut piduna amadi haikal laikat tamduna mahaki mafamda ikai khumnab utki. Mahakna makhatana phongdokhibada Manipurda ILP chanahanaba honabada miyamna kadaiwai fauba kathokki haibase tungda hawalakadawriba mirolsingna khangnaba JCILPS ta kumja khudingi ngasigi numit asina lakpada Robin Hood laikhidabagi kumon thauram asi paringnaina pangthoktuna lakpane. System asi tarai na chanahankiba nate masi phangnaba honabada lamdamasigi ahal angang haiba thidana mipum khudingmangna Khongjang Changsinminakibane. ILP ga mari lainana jiri amadi Imphal hangliba laingaki mercenary sing asina thamoi sengna thabak tawragadi hena mapung phagani haiki. Anauba laingak asina mercenary sing asi mapung phana yengsinduna system asi mapung phana sailai rakani haibagi thajaba thamli haina mahangna makhatana phongdokhi. Quality laitaba che sijinaduna laidik nambada senariba singbu kankhatuna thamliba education s ki commissioner Bosem gi chairman amadi secretary gi EPG mai thaduna ngasi Desamna Akanba Khongjang Changsinkhre laidik nambaga mari lainana thogliba paper scam gi matangda Mahairoi Lob Democratic Student Alliance of Manipur Desamna changsilakpa Khongjang gi saruk ama oina ngasi mantri pukrida laiba civil secretariat mamangda Education S ki Secretary, Board of Secondary Education Manipur Bosem gi Chairman amadi Secretary gi EPG ahumai thaduna Khongjang Changsinkhre tongan ba banner kaya paiduna Khongjang Changsinkiba aduda Desam gi thaumin sing aduna kholau kaya sulauke maduda pamdaba thodok sing thoktanaba State Force ki personnel kaya na section thaurang sing lokhatke tungda Education S ki Commissioner Bosem gi Chairman in charge amadi Secretary gi EPG mai thaduna Secretariat mamangda Akanba Khongjang Changsinkhre. Khongjang aduga mari lainana Desam gi President Oinam Rosana phongdokhibada Bosem gi lairik nambagi matangda quality yaudaba se supply tawrambagi issue asi Desamna mamang sahidagi mari lainabasingda khanghallaga lakpane. Hiramasigi matangda awangba thakki enquiry committee ama semlaga thigat handuna quality yaudaba se supply tawriba mara laiba farmsing blacklist tawgadabani haina demand tawduna lakhe loinana issue asigi matangda high level enquiry committee amana semlaga chumina traga lali haibadu leibak miyam khangna puthokpiyo haina Desamna Bosemda chatuna hanjin lauraba phawada lamdamasigi lengak loising amadi mari lainaba high level officers singna ngasi phawba thabakta onthoktabadagi ngasi Education S ki Commissioner na famliba mafam asida protest tawbani haina phongdokhi.